कोई सर की मिंग ले भंग तक हाई भी यार पोके क्रू कोने में मना कोने में मना यार पोके कुछ ही वेबर को सर इसा की हो जिस सही क्या सुरे सर सही अंक है उम्मीद सुरे अंक है उम्मीद ओके सर इसा तो हाँ ना करी करी नारंगे इसा तो नारंग बगे इंटर लो हाई भी इसा तो नाम बजे लिवर वरमी कितनी कितने सो में अजगी इसा सिक्को सन्ना वकर तोर में होय होय मसी हो तो तोर में को सर अदर सर ना सिगे नारंग बगा अंदर करके ट्रीटमेंट करके तो फिर के हाँ ना नारिंग आई गुवाहाटी दा चलो मतों थानी की दाग थारे अदुन तुम तो अमुक से था अमुक से पकान अमुक से थानी की दाग थारे अदुगी काना वो होंगी डॉक्टर इलाज होजिकती सारदे होजिक कोई हिदाक से थेरापी से मान कंपनी की थेरापी तो होती है होजिकती सारदे करके रिजल्ट का कमाई तो बिरजा सदु बुद्धि हम के ना होजिकती पूरा फाबु को मोरे करी करी फरे सारा तो था मैं हमने आई हाना लिवर नारंबा फरे कितनी तोरंबा नारंबा फरे इसादा अयुंगी चित्र सादा नादन तोरंबा फरे अदे बीपी नुंग भी बीपी इशू फरे बीपी जो होजिक डॉक्टर ना बीपी गोली सादा बयार है यार बस हाय ले हजी हजी कोई लेजरी बसी याई पोक तुलहेल मयाई लेकाई दनी हजी पेशेंट अमगा वारी सानबा मयांगी मांगना थमजरी मेदाम की मतलब मेदाम की मिंग अमदी लेफाम अमतंग हाबी आईगी मिंग रसिदा कवे तुलहेल में लेकाई दगिने आई इसासे अदुकी मतिक नारमे शुगर लाइबदगी अदु येंबसो डॉक्टर दसो अमतसो तुम येंगोरे अदु काना फंगसी खंगदे अदुबु सिगी हिदाक्से ममिंग स्टेम सेल मायोन की स्टेम सेल मायोन की सिगी चाबदगी अदुम इसासे खरा कानाबा फंगे नुंगाय अदुकी मतिक अदुगा मिꯠसी हानादी यामना ngangamme अदुबु सिगी हिदाक्से चाबदगी दि अदु ngang खोटपदि कसु तौद्रे अदुगा इसासु अदुम हाना खरा सोन थरंबा देगी पंगन जाउदबदु सिगी हिदाक्से चाबदगी दि अदुकी मतिक नुंगाय हक्चांग नुआरक्ट्रीबा कोई नारकपसे सही क्या सुरबदगी नो कोना सही क्या सुरे नाफिरिसा सही तारे मुक्ति छोरने नारिस अदो अतै तैगी कोई लाइक पथापी मैडम ना सथबिरबने बातै तै जगह जगह तको अदो मैडम अदु कानाबा फंगम नंबर कमाय तोय फंगबा ngamde छि दाके चाबदेगी अदुम फंगे हाइतारे चादे नुंगाय बितो फाव अदो हजेजी मैडम ना मसिगी हिदाक से कोर्स कया हदिगी पैकेट तो कया साबिरे पैकेट अहुम सुरे अदुदी अखोइगी पांदमदी था अहुम हाइबनी पैकेट अहुमदी था मखाइने बको अदुदी मसिदी मैडम अखोइगी कोर्स सुनबा मथंगदा साबियो अदुगा अमुक अखोइ अमुक उनसी अदुगा फबसु ओइबियो हाइना अखोइगी माइगैदगी नुंगाइबा फोंदो ओजागी इसागी मिंग लाइफम अंगता भी हो जाए अगी मिंगसी थॉमस सिंगराय कौई लाइफम ना लिसमलोक विलेज तगिनी होजे जो ओजागी इसागी सही क्या सुरे अगी तही से हुमफुगो मरी सुरे को ओजारा होजे हाना नारंबा ना बजे सांगदा नुआयम दबजे कके नो नारंबा इहान हान आई सांगदा नाबसे हेपाटाइटिस बी हैना डॉक्टर ना हाबी मतुगिना अखोई केन जेनिम्स दा येंगजरुरे अदो डॉक्टर दुना मसिदी कैंसर तादोरे हाइबदगी इचानपीना अस यारोय कैंसर ताबो नैना नते हाइदना प्राइवेट की तो के हॉस्पिटल न पुरगा ऐसे मोगी डॉक्टर दुना येंगे मतुंगदा होजिसे ऐसे वाना हौका काखप ngamde अदुबु होजिकी हाइरेबे हिदा सरखोइने पिरकपे हिदाकसे खरा उम्मगा चारगा ऐसे खरा कांखटपदुदा मसिगी हिदाकसे अइगोंदा पक्नबगिरा नत्रगना करिगिनो मसि हिदाकसे अइगोंदा खरा पक्नै फाबगिरा अमगिरा खंद्रे अदु मसि हिदाकसे चाबा ताय हन मसि हिदाकसे चाबदगी होजि ऐसी येरि पोक्ता होजि सरखोइगा उनबा लाइसिने अनि थंगबा फाउदे अदु चाबदि दुम खरगा दिन चाय अदु थबाक नाबा अदिगी पोक साउगतबा अदु करी हाइतारे डॉक्टर दा हंगगा चखाव यादबगिनी हाइबगुंबा चखावगी हिदाक तुमसाय अदुबो फजन फाबो दु लेते अदु सी हिदाक से चाबदा चखावसो साबा नाबसु खर नेंगो खोरबसु खर फै थबाक नाबसु खर फै अदुगा हक्चांगदा कोइबो खोपा थोगान बो थोगबो ngamnomde से
ꯑꯗꯨ ꯁꯤ ꯆꯥꯕꯗꯒꯤ ꯀꯣꯏꯕ ꯈꯣꯠꯄꯁꯨ ꯉꯝꯃꯦ ꯋꯥꯀꯤꯡꯁꯨ ꯆꯠꯂꯦ ꯑꯗꯨ ꯏꯆꯥꯅꯨꯄꯤꯅ ꯃꯁꯤꯗꯤ ꯆꯥꯗꯕ ꯌꯥꯗꯦ ꯆꯥꯎ ꯍꯥꯏꯗꯅ ꯁꯤ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯗꯥꯛꯇꯔꯅ ꯄꯤꯔꯛꯄ ꯃꯣꯏꯒꯤ ꯑꯣꯖꯥꯅ ꯁꯤꯒꯤ ꯆꯥꯏꯁꯦ ꯊꯥ ꯀꯌꯥ ꯁꯨꯔꯦ ꯍꯧꯖꯤꯛꯁꯦ ꯊꯥ ꯑꯍꯨꯝ ꯁꯨꯖꯔꯦ ꯊꯥ ꯑꯍꯨꯝ ꯄꯨꯔꯥ ꯁꯨꯔꯦꯕ ꯑꯣꯀꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯀꯝꯄ꯭ꯂꯦꯛꯁꯟ ꯌꯥꯝ ꯐꯖꯔꯦ ꯏꯁꯥꯗ ꯃꯌꯥꯡ ꯀꯪꯕ ꯁꯣꯟꯊꯕ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯎꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯌꯥꯝ ꯐꯖꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯑꯗ ꯑꯁꯦꯡꯕꯒꯤꯗꯤ ꯍꯤꯗꯥꯛꯁꯦ ꯊꯥ 3 ꯆꯥꯎ ꯍꯥꯏꯕꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯕꯔꯂꯤꯒ꯭ꯔꯥꯁꯇꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥ 3 ꯆꯥꯒꯗꯕꯅꯦ ꯃꯥꯗꯨ ꯆꯠꯄ ꯍꯣꯡꯕꯅꯤ ꯑꯗꯣ ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯇꯦꯁ ꯇꯧꯊꯣꯛꯄꯤꯔꯒ ꯌꯦꯡꯀꯥꯟꯗ ꯏꯁꯥꯗ ꯔꯤꯖꯜꯠꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯒꯨꯗ ꯔꯤꯖꯜꯠ ꯂꯥꯛꯑꯅꯤꯀꯣ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯊꯝꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯁꯤ ꯄꯦꯁꯦꯟ ꯑꯃ ꯑꯗꯨ ꯃꯦꯗꯥꯝ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯑꯁꯣꯝ ꯄꯤꯡꯀꯤ ꯗꯦꯕꯤ ꯑꯩꯒꯤ ꯂꯩꯐꯝꯅ ꯅꯝꯕꯣꯡ ꯀꯥꯃꯣꯡ ꯇꯣꯝꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯣꯀꯦ ꯑꯗꯨ ꯃꯦꯗꯥꯝꯗ ꯍꯥꯟꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯁꯦ ꯀꯔꯤ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯝꯇꯪ ꯊꯝꯕꯤꯔꯛꯑꯣ ꯑꯩꯁꯦ ꯈꯅꯥꯎꯁꯤꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯇꯕ ꯑꯗꯒꯤ ꯒ꯭ꯌꯥꯁꯇꯤꯛ ꯂꯩꯕ ꯐꯦꯇꯤ ꯂꯤꯚꯔꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯊꯕꯥꯛꯁꯦ ꯁꯥꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯕ ꯑꯗꯒꯤ ꯅꯨꯡꯁꯤꯠ ꯆꯠꯂꯨ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯁꯥꯔ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯤ ꯍꯤꯗꯥꯛꯁꯦ ꯆꯥꯕꯁꯤ ꯃꯇꯝ ꯀꯌꯥꯝꯗꯤ ꯀꯨꯏꯔꯒꯦ ꯃꯦꯗꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯩꯅ ꯆꯥꯖꯔꯤꯁꯦ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯕꯗꯗꯤ ꯑꯩ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯉꯝꯗꯦ ꯑꯗꯨꯒ 15 days ꯁꯨꯕ ꯅꯨꯃꯤꯠꯇ ꯏꯁꯥꯗꯒꯤ ꯂꯩꯔꯝꯕ ꯑꯅꯥꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯈꯣꯡ ꯇꯦꯛꯈꯤꯕꯒꯤ ꯑꯅꯥꯕꯐꯥꯎ ꯂꯩ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯃꯊꯟꯇ ꯉꯥꯊꯕ ꯌꯥꯗꯕꯗꯣ ꯉꯥꯊꯕ ꯌꯥꯔꯛꯄ ꯈꯣꯟꯖꯦꯜ ꯊꯣꯛꯇꯕꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯂꯛꯄ ꯏꯁꯥꯗ ꯁꯥꯒꯠꯄ ꯂꯩꯔꯝꯕ ꯐꯨꯜꯂꯛꯄ ꯂꯩꯔꯝꯕꯗꯨꯁꯨ ꯐꯔꯛꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯕꯔꯤꯗ ꯁꯥꯔ ꯑꯗꯨ ꯍꯧꯖꯤꯛ ꯃꯦꯗꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯑꯣꯟ ꯀꯝꯄꯅꯤꯒꯤ ꯕꯔꯂꯤ ꯄ꯭ꯂꯁ ꯃꯣꯔꯤꯡꯒꯥꯁꯤꯒ ꯁꯤꯕꯣꯊ꯭ꯔꯣꯟꯒꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯃꯦꯗꯥꯝꯗꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤ ꯀꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯃꯦꯗꯥꯝꯁꯤ ꯁꯤꯖꯤꯟꯅꯕꯁꯦ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯃꯦꯗꯥꯝꯅ ꯊꯥ ꯀꯌꯥꯃꯨꯛꯇꯤ ꯁꯤꯖꯤꯟꯅꯈ꯭ꯔꯒꯦ ꯃꯦꯗꯥꯝ ꯑꯩ ꯊꯥ ꯐꯥꯗ꯭ꯔꯤ ꯑꯩ ꯕꯔꯂꯦꯗꯤ ꯅꯨꯡꯉꯥꯏꯕꯗꯒꯤ ꯊꯥ 2ꯒꯨꯝꯕ ꯁꯨꯖꯔꯦ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯁꯤꯕꯔꯇꯣꯟꯗꯤ ꯑꯣꯟꯂꯤ 5 days ꯀꯨꯝꯕ ꯁꯤꯖꯤꯟꯅꯗ ꯉꯥꯏꯔꯤ ꯁꯤꯕꯔꯇꯣꯟ 5 days ꯁꯤꯖꯤꯟꯅꯕꯗ ꯉꯥꯏꯔꯤꯕ ꯁꯤꯖꯤꯟꯅꯔꯕ ꯃꯇꯝꯗ ꯃꯦꯗꯥꯝꯗꯗꯤ ꯑꯍꯣꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯁꯥꯔ ꯍꯥꯏꯖꯒꯦ ꯑꯩ ꯏꯁꯥꯗ ꯂꯨꯝꯃꯝꯕ ꯑꯗꯒꯤ ꯂꯨꯝꯃꯒ ꯊꯪꯒꯠꯂ ꯂꯩꯕ ꯀꯣꯛ ꯆꯤꯛꯄ ꯑꯗꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯤꯅ ꯈꯤꯇꯪ ꯉꯥꯡꯕ ꯁꯥꯎꯅꯤꯡꯕ ꯑꯗꯒꯤ ꯑꯀꯤꯕ ꯄꯣꯛꯄ ꯏꯁꯥꯗ ꯑꯀꯤꯕ ꯄꯣꯛꯑꯦ ꯌꯥꯝ ꯄꯣꯛꯑꯦ ꯑꯀꯤꯕꯁꯤꯁꯨ ꯑꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯤꯕꯔꯇ꯭ꯔꯣꯟ ꯍꯥꯏꯔꯤꯕ ꯖ꯭ꯌꯨꯁꯁꯦ ꯊꯛꯄꯗꯒꯤꯗꯤ ꯑꯩ ꯑꯀꯤꯕ ꯐꯥꯎꯕ ꯅꯨꯃꯤꯠ 5ꯅꯤꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯄ ꯉꯝꯃꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯐꯔꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯩꯅꯣꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯦꯗꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯑꯃꯨꯛ ꯂꯧꯖꯔꯛꯈꯤꯒꯦ ꯍꯧꯖꯤꯛ ꯃꯦꯗꯥꯝꯒꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯥꯊꯕꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤ ꯆꯥꯕꯁꯤ ꯑꯩꯈꯣꯏꯅ ꯀꯣꯔꯁ ꯍꯥꯏꯁꯤ ꯊꯥ 3ꯗꯒꯤꯅ 4 ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯄꯦꯁꯦꯟ ꯑꯃ ꯅꯥꯔꯕ ꯄꯦꯁꯦꯟ ꯑꯃꯗꯗꯤ ꯑꯩꯈꯣꯏꯅ ꯄꯤꯖꯕꯁꯤ ꯊꯥ 3ꯗꯒꯤꯅ 4 ꯐꯥꯎ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦ ꯃꯦꯗꯥꯝꯗꯗꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯒꯠꯂꯛꯏ ꯑꯗꯨ ꯃꯦꯗꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯆꯥꯕꯤꯀꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝꯒꯤ ꯃꯤꯡꯒ ꯃꯦꯗꯥꯝꯒꯤ ꯂꯩꯐꯝꯒ ꯑꯍꯥꯟꯕꯗ ꯑꯝꯇꯪ ꯊꯝꯕꯤꯔꯛꯑꯣ ꯀꯛꯆꯤꯡ ꯁꯨꯃꯥꯡ ꯂꯩꯀꯥꯏꯒꯤ ꯁꯨꯃꯝ ꯄꯔꯦꯡ ꯑꯣꯀꯦ ꯃꯌꯨꯝ ꯔꯟꯗꯣꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯃꯦꯗꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯗꯨꯝꯗ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯒꯤ ꯆꯨꯝꯅꯒꯤ ꯃꯤꯠ ꯎꯗ꯭ꯔꯤꯕꯁꯤ ꯈꯛꯇꯅꯤ ꯊꯣꯏꯗꯣꯛꯄꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯑꯩ ꯃꯤꯠ ꯈꯛꯀꯤꯗꯅꯤ ꯑꯩꯅ ꯈꯜꯂꯒ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯊꯥ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯑꯩꯈꯣꯏ ꯃꯥꯏꯑꯣꯟꯒꯤ ꯄ꯭ꯔꯗꯛ ꯆꯥꯕꯤꯔꯛꯏꯁꯦ ꯊꯥ 2 ꯁꯨꯖꯔꯦ ꯑꯗꯣ ꯊꯥ 2ꯁꯤ ꯁꯨꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯦꯗꯥꯝꯗ ꯑꯍꯣꯡꯕ ꯂꯥꯛꯄꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯁꯥꯔ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯒꯤꯗꯤ ꯍꯥꯟꯅꯗꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯣꯏꯔꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯑꯩ ꯈꯪꯗꯦ ꯃꯤꯠ ꯅꯥꯇꯣꯟ ꯑꯩ ꯆꯤꯝꯕꯥꯟ ꯄꯥꯟꯕ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯍꯣꯡꯕ ꯈꯤꯇꯪ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯏꯊꯣꯡꯁꯤ ꯄꯨꯔꯥ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯃꯤꯒꯤ ꯃꯤꯠ ꯅꯥꯇꯣꯟ ꯄꯥꯟꯕ ꯀꯩꯗꯧꯕ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯃꯤꯠꯁꯦ ꯃꯦꯗꯥꯝꯁꯦ ꯃꯤꯁꯦ ꯎꯕ ꯄꯨꯔꯥ ꯉꯝꯃꯝꯗꯕꯅꯦꯕ ꯃꯤ ꯎꯔꯒꯁꯨꯀꯣ ꯎꯕꯨꯗꯤ ꯎꯕ ꯁꯥꯔ ꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞꯀꯤ ꯁ꯭ꯇꯥꯏꯜꯗ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕꯅꯦꯕ ꯉꯧꯕ ꯃꯨꯕ ꯑꯩꯉꯣꯟꯗ ꯆꯞ ꯃꯥꯟꯅꯩꯑꯕ ꯍꯣꯏ ꯈꯤꯇꯪ ꯉꯧꯕꯅ ꯈꯤꯇꯪ ꯉꯥꯟꯊꯣꯛꯄ ꯑꯗꯨꯕꯨꯗꯤ ꯈꯤꯇꯪ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯗꯨꯒꯤ ꯃꯤ ꯑꯃꯒꯤ
ꯁꯛꯐꯝꯁꯤ ꯄꯨꯔꯥ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯤꯠ ꯅꯥꯇꯣꯟ ꯆꯤꯝꯕꯥꯟ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯤꯗꯤ ꯈꯤꯇꯪ ꯈꯪꯕ ꯉꯝꯃꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯗ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯖꯅ ꯐꯪꯉꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩ ꯅꯨꯃꯤꯗꯥꯡ ꯆꯠꯄꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟꯁꯤ ꯑꯀꯨꯠ ꯑꯇꯣꯡ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯈꯪꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯀꯨꯠꯄꯒꯤ ꯑꯇꯣꯡꯕꯁꯨ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯗꯤ ꯆꯥꯈꯤꯅꯤ ꯑꯗꯣ ꯃꯦꯗꯥꯝꯅ ꯊꯥ ꯑꯅꯤ ꯈꯛꯇꯁꯨ ꯉꯥꯏꯔꯤ ꯃꯦꯗꯥꯝꯗ ꯆꯥꯔꯛꯏꯁꯤ ꯊꯥ ꯑꯅꯤ ꯆꯥꯔꯛꯄ ꯃꯇꯝꯗ ꯃꯦꯗꯥꯝꯗ ꯍꯥꯟꯅ ꯎꯔꯝꯗꯕ ꯑꯗꯩ ꯃꯦꯗꯥꯝꯗ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯄꯣꯠ ꯑꯍꯣꯡꯕ ꯍꯧꯖꯤꯛ ꯎꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯏꯇꯥꯔꯒꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯊꯥ ꯃꯔꯤ ꯆꯥꯔꯛꯄ ꯇꯥꯔꯗꯤ ꯃꯦꯗꯥꯝꯗ ꯀꯌꯥꯝ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯀꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯍꯟꯗꯛ ꯊꯥ ꯑꯅꯤ ꯁꯨꯔꯦ ꯊꯥ ꯑꯍꯨꯝꯁꯤꯒ ꯂꯣꯏꯔꯛꯄꯗꯗꯤ ꯑꯩ ꯈꯤꯇꯪꯗꯤ ꯍꯦꯟꯅ ꯀꯩꯅꯣ ꯂꯥꯛꯑꯅꯦꯕ ꯑꯗꯣ ꯁꯥꯔ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯁꯦ ꯇꯨꯝꯕꯗ ꯑꯌꯣ ꯂꯥꯏꯍꯦꯔꯝꯅꯤꯅ ꯇꯧꯕꯤꯗ꯭ꯔꯦꯕ ꯑꯗꯨꯝꯕ ꯄꯨꯔꯥ ꯀꯤꯌꯣꯔ ꯑꯣꯏꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦ ꯇꯨꯝꯕꯗ ꯆꯤꯛꯄ ꯁꯥꯕ ꯌꯥꯝ ꯇꯧꯔꯝꯕꯁꯦ ꯏꯁꯥꯁꯦ ꯇꯨꯝꯕ ꯌꯥꯗꯕ ꯑꯍꯤꯡ ꯇꯨꯝꯗꯕ ꯑꯗꯒꯤ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯂꯦꯡꯕ ꯈꯣꯠꯄ ꯌꯥꯗꯕ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯃꯦꯗꯥꯝꯅ ꯅꯥꯔꯝꯃꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯈꯛ ꯅꯠꯇꯕꯤꯗ ꯈ꯭ꯋꯥꯡ ꯅꯥꯕ ꯇꯥꯡ ꯆꯤꯛꯄ ꯁꯥꯕ ꯇꯧꯔꯝꯃꯤꯅꯦꯕ ꯇꯥꯡ ꯆꯤꯛꯄ ꯃꯛꯄꯨꯗꯤ ꯇꯧꯗ꯭ꯔꯒꯁꯨ ꯀꯣ ꯈ꯭ꯋꯥꯡ ꯅꯥꯔꯒ ꯏꯁꯥꯁꯦ ꯂꯦꯡꯕ ꯈꯣꯠꯄ ꯌꯥꯗꯕ ꯇꯨꯝꯕꯗ ꯁꯨꯝ ꯂꯥꯍꯦꯗ ꯀꯩꯗ ꯇꯧꯔꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦ ꯆꯤꯛꯄ ꯁꯥꯕꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛꯁꯨ ꯍꯧꯖꯤꯛ ꯀꯥꯟꯅꯕ ꯂꯣꯏ ꯐꯪꯉꯦꯕ ꯑꯗꯨ ꯈꯪꯕꯅꯤꯅ ꯑꯩ ꯆꯥꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯃꯊꯪꯗ ꯑꯩꯈꯣꯏ ꯇꯦꯁꯇꯤꯃꯣꯅꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪꯒ ꯂꯧꯖꯈꯤꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯇꯦꯟꯁꯤꯟꯖꯔꯦ